lamdam asida yamna yemaunaba ama oiriba nupi oibisingda hanthana yengduna nataba licha chalambani haiba nupa amaga mayum palabi nupi amaga aina thingkraba lalholop KCP miyamgi fingang lanbi MFL na ngarang numidang Thobal district ki mafam amada puthokduna warak watim laba matung mayumgi miyoi singda sinakre hairi aina thingkraba lalholop KCP miyamgi fingang lanmi MFL na media da thadorakpa video footage amagi matung ina tha asigi tarahumdegi numidang wairamda Korsan tabi degi Kumalambam Rakesh Kauba miyoi amaga Kongyamda mayum panduna leibi nupi amaga aran balitra chatlamgani haina Jingnabadagi Maira Paibi amadi club ki naharo singna faduna leire haiba pau tabadagi lupki lanmi singna kauduna wahang pahung chathaki hairi makhoi animakta siriba maral sing masa masana yajaki makhoi gi ngakpi pham thoktraba maral sing leibak miyamda khanghanbaga loinana nupi kunaibu aranba mityeng de yengba amadi makhoi na tawkhiba ngakpi pham thoktraba maral sing adu amuktang ngakpinaba leibak miyam amadi lupta haijarakpadagi ahanbagi oina makhoi bu ngakpikibani hairi Lupna biriba khudong chaba asi laujaduna afaba mi ama oiraktraba amade makhatana nupi khunaibu ikai khumnadraba amuk hana asigumba nataba thabak asi tawraklabade lupna ahakpa cherak piragani maduda nasana sana yana laujagadabani hainasu fongdorakle media da thadorakpa video footage aduda KCP miyamgi fingang lanmi MFL gi machin chatpa amana makhatana fongdorakpada nupi khunai asigi damak ngasi lup asina changsilakliba khongjang asida nupi khunaibu ikai khumnabi badan amade Kumnabidaba amade kunai asibu mangnaba thoklakpa singi mathakta KCP MFL na tumina yengduna laithokloi hairaduna Kanglaipakta khundaminariba khudingmakna nupi kunaibu awangba thakta jingkhatminasi haigi Haukiba ing kumja tarahumdoi thataret ing 2024 gi numidang wairamda Kongyamda mayum panduna leiba Agon sem ongdi loji laima masadi asengba lekam wapagai amadi Kumalambam Rakesh Korsan tabi makoi ani asi aranba mawongda macha mapuroiba laina nisinaduna aranba lamchat chalamgani haina jingnabadagi Maira Paibi ma sing amadi club ki naron singna haduna leire haiba pau tabadagi lukki lami singna kauduna wahung bada makoi masana makoi kayarak hanna yimban mari dainare haina maran jagati makoi na tauruba ngakti pham thoktraba maral sing asi leba miyamda anganjabani kudong chaba asi laugaduna afaba mi ama oiraktraba amasung makhatana nupi kunaibu ikai khumna daduna amuk hanna asigumba nataba thabak asi tawraklabadi lupna ahakpa cherak piragani kaiguma makhatana amuk hanna nakoina makhatana amuk tawragadi lupna nakoida piba cherak kudima nui nasana yana lobjagadabani ngasi KCP gi lamisang MFL na ngasi changsiliba khongjang asida kunai sida nupi kunai bu ikai khumnaba manganba nupi bu ikai khumnabidaba kunai sibu mangnaba thokliba sibu lupna tuminna yengna leiroi seraki gani makhatabasu tholoktanaba lupki makaidagi isingjari tawtau leiriba Kanglaipakta Kundaminaribu sinau pudimakna nupi kunaibu awangba thakta chingkhatminasi aikoi imam tagi machani akoi punna nupi kanani hingnaba pami fattaba lambida akoi khongdagunsi haina MFL makaidagi miyamdasu atopasingda tawringaida isana sindoknaba MFL makaidagi nsingjari